India da Smart City Chama Semgatnaba Khangatpada Yaukiba Imphal City gi yamna maru oiriba Pauna Kaithal amadi Thangkal Kaithal yauna city asigi akoibada laiba lambi kaya matam sangna laingakna sembidaba asina maram oiraga miyamda khudongchadaba kaya mayoknare hiram asigi matangda Impact News gi paudamama Hojik miyam uriba sida ising sielaga laiba mafam asi akoigi drain ju natte aduga akoigi pukhi gumba su natte mafam asi akoigi heart of the Imphal city gi manung sana laiba akoigi Pauna Kaithal gi koi miyam na sanariba lambi aduni lambi asi koi nongsu gi su natte adubu hojik su haiba mafam asi ising tungaga lairi Pauna Bazar gi Utsaha Hall gi hek opposite ki area du da ne hojik lambi me da hojik do lambi sida hojik ising chela ga leise koi ising chen ba si mathak ta lambi asi gi saruk ayamba hojik se loina kaire sa area se masina maram ora kanda hojik nong chu daga su lambi me ai sida tongan tongan mafam ga de sing tung kanda miyam chathok chasin da yamna khudong cha da ba mayok nari Suba matamdadi pura sidagi na thumme pura khu makha yaure ada mayam adagidi gari macha chatpa khoppada bokta accident thokpa kaya ma yaure singji di maru oina keno se akhoi drain jima pura totally fail oire ba ko akhoi na sida thummi se drain je yaraga di sensa jagi dogne ba sentha drabani na drain ji dagi oina senthore ba lambi je tang yengal laga moida adi khara thuna ka semanning hai tar lambi nungai to baji deba masidi yamna nungai tra jani do masidi akoi sengna harada mase akoi dukan pham seda customer na seda ne khamaga polai ningdre lambi jidi nungai tre lo bodadi utharaga laye Pauna Bazar gi phibam soklaba lambi sing miyam da uhal matung da hojik miyam na uriba asina Manipur gi Puwari daga thana ba yadan lairaba koi polo ground gi hek maning da laiba lambi aduni lambi asi su asugi matik phibam songna ure mafam adadi koilas phawba masak uba ngamda na laiba mafam kya ama yaure oiriba lambi gi phibam sida lambi sida gari thauiba singi thamoi da gari phawribage osi lambi je nong su matam da kamai leige nong chu matam da masi ising ngak to na nala da gi sensa laga ne silambi se la ta imi cha cha da le ko na okto jing na ju hai bu ngam da da gi sarkar na ju matam chang sembi da ba ji da ko se kari hai du khang de nungla ngak to oi bani na e ta se nungai tre simbute nungai te da poram sete lambi ju yate Imphal city gi akoi gi lambi gi phibam sokpa si akoi Pauna Bazar rong gi maikai khaktana te Thangan Bazar maikai rong gi su Kaithal asi gi tongan tongan mafam kya da hojik se lambi gi phibam asi asoki matik phibam zadana lai koi nong chu da matam da phawba koi ising tungaga laibagi mami do ni miyam na uriba si na hojik su miyam na phibam songna uriba lambi asi su miyam na MG Avenue haijan pham gi area hairega songna ba lambi asi su akoi national highway gi lambi amani adubu national highway gi lambi ama oiba taraga su yamna phibam sokpa akoi sing gi manung hanjan ba mafam da laigada ba lambi gi thak ama da haiba national highway asimak adu su Imphal city mayol maksida simigi phibam sid lairi asumna akoi gi Imphal city gi tongan tongan ba lambi kya da ngasi Impact News na koina chacha ba sida lairi ba tongan tongan ba phibam soklaba lambi sing asi Manipur laingak ki maikai de athuba matam da koi sembi da ta ga di lainga asina akoi gi Imphal city asi akoi India ki oina akoi hangalaba smart city samagi manung da changani haina laukthokraga su haiba lambi asina di kadai da
ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯂꯩꯉꯥꯛꯅ ꯄꯤꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯉꯁꯤꯒꯤ ꯑꯗꯨꯝ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥ ꯂꯥꯡꯕ ꯃꯆꯨ ꯏꯝꯐꯥꯜ